आकाशवाणी इम्फाल R.K गोरानी न पाउ पाजरी अहानबदा मरु ओइबा पाउ सेक्यूरिटी फोर्स न राइजर्स इंग तप अमदि तंगदो लेताबा पुरंगनबगिदमक चिंगनबा मफमसिंगदा थिबा हुमगी थबक लेप्तन चथरी IMD न लेबाग असि अवांगमसु अवांगनपोक थंग राइजर्सिंगदा लाक्लिबा नोंमाइजे नोमित फाउबदा लाइसेल कुंगना थागने हाइदी अमसुंग राष्ट्रपति द्रौपदी मुर्मू न ngasi न्यू दिल्ली दा पांगतोकपा वीर बाल दिवस प्रधानमंत्री राष्ट्रीय बाल पुरस्कार यंथोकनी Security Force na Raijers ta ing tapa amadi tangdo leitaba puroknabagidamag singnaba mafamsingda thiba humgi thabak leptana chathari Manipur Police ki pauna hai Imphal Jilai Kaisampat Laimajam Lekaidegi KYKL gi miyo ema Security Force na fare loop asimaki miyo ema su Kaching Jilagi manung sanba nongmaikong awang lekaidegi fare mongondagi detonator yaudaba 36 hand grenade ama nongmai murusa amga taramathoi detonator ani yauna atai polamsing fagatki Manipur Police na Imphal Jilai Hengang Police Station na konba Mantri Pukridagi miyo ama heroin gram sahum taraga konena fare miyo adudagi zaka mani panma gari ama su fagatki Handak loishin kiba sangsat ki ningthami phamda Bharat ki constitutional language kuni thoi ngangba masung taba yahan kiba simangna Lok Sabha da lol phawna dabagi nungaitaba lairiba adugi ahoba adu mention mangamlagani hairi Kendra ki hanagi siksa amasung mapal tham raija mantri Dr. Rajkumar Ranjan Singh na thokpa cherot amada hai handak ta loishin kiba Lok Sabha ki ningthami phamasda regional language sing sabha da chapsaba mafam ama kanba ngamba haibasi Bharat ke parliamentary democracy da laraba khudam ama oihoragani Dr. Ranjan hai hanade lol tara khakte da khudong saba si phangalambana miyamgi kholaw kayamarum tahanba ngamlamde adubu hojikti lol koni thoimak yahanba haibasi Lok Sabha Adaksa Om Birla gi lusing makhada Lok Sabha gi official singna sukthaba leitana honabadagini Dr. Ranjan hai Anuba Parliament si sangba kanda koina thengnajabashi India gi loan tarakak out of 22 8 schedule chamnesumungda ngangbagi facility tabagi facility pagame handaki 2025 ki winter session da kunithoi ulap sunaba tawre ado yam nungaibadi ngasidi India ki democracy da aichet da chalaba loan khoringma ngangba amasung taba pangamba se parliamentary democracy da participation phangba masagi loan da regional reflection tobungamba madu phanganba si yamna nungaijai India Meteorological Department Imphal Center na thokpa cherol amana hairi Raija aski tongan mitila singda lagliba numit kharani asida laisil kung na thagani Senapati Imphal East Imphal West Ukhrul Bisnupur Thoubal Kaching Surachanpur amasung Ferjol jila singi mafam kharada laisil kung na thabagi phibam mayok nagani IMD na leiba awang amsu awang nupok thangba raija singda lakliba numaijing numit phawbud laisil kung na thagani hairi Delhi Assam Meghalaya Haryana Uttarakhand Chhattisgarh Punjab Bihar Uttar Pradesh West Bengal amasu Sikkim da orange alert lauthokre paugi marak thana atenba break ama Akashvani Imphal gi pau kangbuna sahi loibagi akhanna puthok chaba thauram ing komja lising ani kunmanga bu hangat na yengba प्रधानमंत्री नरेंद्र मोदी चाही असि सितंबर 13 दा मणिपुर दा लाखी मैंने कहा था कि मणिपुरी संस्कृति के बिना भारतीय संस्कृति अधूरी है डेंगी लाइना न ख्वाइदगी सोखन बसु चाही असिन ओइखी अतुंग इसिंग लैहंद्रगदी हाइरेबो मस्कुटो समागी मरुम कोखम लेतदना कांगा से लाइन अखोइना कंट्रोल तोबो याय आकाशवाणी इम्फाल ना मियाम की सेवा तौरपा चाही हुफु फरकपा डायमंड जुबली की थौरम चाही असिगी नवंबर मंगादा पांगथोखी Akashvani Imphal has completed 60 years of service. I understand it made its humble beginning on 15th August 1963 actually within the Raj Bhavan complex. चाही असिगी फेब्रुवारी 9 दा मुख्यमंत्री नोंथोंबम बिरेन फम थादोखी राष्ट्रपति की शासन लाखी इसिंग इचाउगी अवाबा सानरोइसिंगी माइ पाकपगी नुंगाइबा मरमदा मक्तदा लांजेनरबा IDP सिंगी वाकत चाही असिदा थोकिबा थौदोक सिंगनी soidana tabiu sahi loiba numit December 13 bai bai gi ahing numidang pung 9 makhai Akashvani Imphal gi pau kangbuna puthok chaba akhanaba thauram
ꯏꯪ ꯀꯨꯝꯖꯥ 2025ꯕꯨ ꯍꯪꯒꯠꯅ ꯌꯦꯡꯕ Sahi khudingi December 13 asi Birbal Divas haina palan tawri. Shri Gobind Singh mapong nupuni singdana numit asi palan tawnaba Pradhan Mantri Narendra Modi na ing 2022 January 8 da laukthokibani. Rashtrapati Draupadi Murmu na ngasi New Delhi da pangthokpa Birbal Divas da Pradhan Mantri Rashtriya Bal Puraskar yenthokani. Women and Child Development Mantralaya na hai kumsi sahi gi oina raija amadi Union Territory 19 dagi khangatlaba thoido hengdaba angang kunda mana asi pigani. Mantralaya hai Pradhan Mantri Narendra Modi bu thorom masida angang sing amadi na singda wa ngangani. Numit asina lakpada lusingba kayani yaifa paujel pirakli maki paujel amada Rajya Sabha gi MP Maharashtra Semba na sana jawbana hai. Numit asina lakpada Guru Gobind Singh na oiriba machanupa mari Ajit Singh, Jujhar Singh, Jorawar Singh amasung Fateh Singh na mariba kitamak thauna laina kathoktuna lanthengna khiba adubu nahungna ningsing halli. Gryamantri Amit Shah na hairi leibak asi lawmi sing sada nifudi natural farming jathaduna leiri Madhya Pradesh ke Rewa da pangthokpa lawmi sing mifam amada saruk yaraduna Gryamantri na hai mak masamaksu masagi labukta natural farming tawduna lahu pathap asina potho hengalele haibase khangle mahang na hai natural farming tawna lawmi sing sentok hengat hanba ising yamna changhandaba arsayan gi har sijinabadigi oirakpa laina tiladagi hanthanduna lawmi amasung samas anibuta kanaba piri. Shri Amit Shah na makhata na hai sakhatpa Bharat ama oibada matyang pangnabagi damak asiguma makhalgi lahu pathap asijinabagi hengat hanmi tangai fadaba leiri. Tharomuda Mukhyamantri Dr. Mohan Yadav amasung Upa Mukhyamantri Rajendra Shukla yauna atay maroiba miyoy kya saruk yaki. Gryamantri Amit Shah na ngasi New Delhi da anti-terror conference hawdokani numinini chathagadaba mifam asi ngaksel mantralagi National Investigation Agency na sinbani. Bangladesh ke Muhammad Yunus ki mar ki sarkar na hairi mathang sahi ki February 19 pangthok kadawriba leibak asigi mikhal da awami lig saruk yaroi. Sarkar ki Chief Advisor ki Press Secretary Safikul Alam na hai awami lig ki dol gi oiba thabak thawong singda atingba thamba amadi registration kakthapana lakadawri mikhal asida saruk yararoi. Ningsing bayai awami lig ki lusing bi amso Bangladesh ke hanagi Pradhan Mantri Sheikh Hasina bu leiba adudagi tantokraba matung mafam aduda hingsa gi thawdok kya thokpa laikre amadi Bharat nasu makhoigi embassy matam khara thingiduna session tharong lakhotli. Amarom da sahi tara leibak adu changba yadna leiklaba Bangladesh Nationalist Party ki acting chairman Tariq Rahman chu mikhal gi mangoina nangarang Dhaka da thongkre. Marak asida leibak aduda yumsa kaisa da Bangladesh ke Rajbari jila de miyoy MMM sangdana phubuda leikhidre hairi leikhidraba miyoy adu Amrit Pandal kawi mafam da leiba miyoy ni. Pangsa Circle ki Assistant Superintendent Police na hai thawdu adu ki paw hek phangbaga police na mafam adu changsinbada miyoy adu yamna aruba phibam da thengna khibani. Mahaku khudakta Pangsa Upazila Health Complex ta pukhatna laikhanaki adu mahak laikhanaba ngamdana leikhidabani. Bharat ki khwaidagi sakti leiraba mas khungang ki infrastructure semganabagi thawrang Pradhan Mantri Gram Sadak Yojana chahi 15 mapung phakre ingkumja 2002 December 15 da khungangi lambi thong phagat hanbaga loina jakol hanbagi pandam da yojana asi hawdokkhibani. Hawjik aroibada maru oiba paw amuk hana Security Force na Raija asta ingtapa amadi tangdu leitaba puroknabagi damak singnaba mafam singda thiba homgi thabak leptana chathari. IMD na leibak asigi awang amasung awang nukpok thang Raja singda lakliba nomajing namit phawda laisil kungna thagani hairi amasung Rashtrapati Draupadi Murmu na ngasi New Delhi da pangthokpa Birbal Divas ta Pradhan Mantri Rashtriya Bal Puraskar yenthokani pawloi jare.